Kurumjari SKTV News puyeng biriba pumnamak pumonika mayeng bamna taramna okchari ahanbada maroi baba Manipur gi aroiba ningtam lan from the Thawai na Pontha pi khraba athauba singi mafam da haikat laikat tamduna khongjom de gi thoram pang thokrai Macha Singhi Khanjariba Mamada on Sinduna, Kauri Netuna ki Hanba Haiba se ahing nungtil Kardana, Soki Gatake, Senerubagi, Mahaira Haina Amkilna Hanglakli. Manipur gi ahan ba tangka kilok sabha mikhaladu Malem Mia Mamangda, Mingchat Thiba Thong ni Haina, India Block Manipur na Fongdorakli. Matam kui na lep rob matung sakhang da bakut lai pai ba sing na ngasi sekmai nong thomban mamang gi turel gan nak na laiba mafam sing nong mai kap se lakre Amasung United States ki State Department na fong ba lising ani kulhumdoi Human Rights Report da Manipur da irang thoktana nyot minai kaya chathare haina yaurakle Malem gi mafam ama hekta de yengba yarba Manipur gi ahanba OTT platform SKTV pu support tawbibe ke tamak pumnam ku thagachari hojik paw santok na pizare Manipur bu ningkha tamba leibak ama oina ba hotna bada British ki mayokta lan thing na bada Thawai na Pontha pi khraba athoba singi dingsing numit thoram ngasi Manipur laingak na sinduna khongjom da leiba khongjom War Memorial Complex ta Manipur gi Governor Anusuya Uike amati Chief Minister Nongthombam Biren yauna MLA Minister Singh Police ki makok thongba Officer Singh amasung tongan ba Civil Society ki luching ba Singh yauna chinglem na pangthokre Manipur bu ningkha tamna ba hotna bada kumjal sing amaga chanipan Marfutra Mathoida Khongjom gi kheba chingda sokna kiba Manipur gi aroiba ningtam lanpamda Thawai na Pontha pi khraba athoba singi numit puning singduna chahi khudingi April kulhumdoi asibu Khongjom de haiduna palan tawduna lakli numit asina lakpada Manipur gi Governor Anusuya Uike amadi Chief Minister N Biren na luchingduna Thawbal District ki manungchanba kheba chingda leiba Khongjom War Memorial Complex ta Chamaga Kuntra Humdoi rak suba Khongjom de thoram pangthoki loina Khongjom gi kheba chingda leiba athoba singi khubam da hailei kattuna ekai khumna ba utki tungda ahanba Manipur Rifles kangbu na gun salute pitun minute ani tumin na leptuna athoba singbu ekai khumna ba utpa loireduna pauna brajabasi gi mitamda leisu katki amadi Khongjom turel da tarpan katki thauram ga mari leinena Chief Minister Nongthombam Birena paumi singda haikibada Ipa ipu singna aikhoi maithiba yai haiba khangna landeng na duna laibak asi ngak na bahot narambani Manipur gi haujik oiriba tangdu leita da phibam asida amaga mateng pangnaraga aikhoi masel lingjel manana amatte oina lemin na duna hanagumna nungsi chanana santi hanjilakna ba appeal tauki amadi aikhoina lingjel manaraba matamda lamdam masida tangdu leita ba hanjin hanba ngamgani maramaduna amaga hunaduna ngangnaba khudingmak lepminaduna santi hanjilaknaba hotnaminasi haiki aina untuk jeneng besi Manipur ki hujik sanliba tangdu leita da phibam sida khoi masien amaga support tawnaraga amaga mateng pangnaraga khoi masien lingjel manana amatoina lepaga na Manipur da hana bundan si sanana leminarami ba group ariba indigenous people sing yellow mi punamak si sana leminana ba santi hanjalang na ba pun hona minasi na apel to jari akoina unity le rakanda akoina lingjen manana kanda da hail santi pora pagi thaba singamgali adu na koi mase lama gi marakta unna bangang na ba saina ba si punamak se ko yani kai lepna re harga mangda tariba matok karamna laibak sida koi yellow mi kanjaba loinana santi halakata ga hawa kunna samin nasi Macha Singhi Khanjariba Mamada on Sinduna Kauri Metuna ki hanba haibasi ahing nungtil khaidana nakhoibu senerubagi mahaira haina apunba Manipur kanba imalob amkilna hanglakli ngasi amkilna sinduna kaisampata leiba lupasigi office ta chamaga kuntra humdoi suba khongjom de gi thauram pangthoktuna numita sida
ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯧꯔꯦꯝꯕꯝ ꯒꯥꯟꯕꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯆꯤꯡꯇꯝ ꯑꯅꯤ ꯅꯨꯡꯁꯤ ꯅꯗꯅꯕ ꯁꯤꯡꯆꯦꯞ ꯊꯥꯔꯛꯄꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯂꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯅ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯥꯟ ꯃꯔꯛꯇ ꯚꯣꯠ ꯇꯧꯁꯤꯟꯗꯨꯅ ꯂꯥꯟ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯍꯩꯅ ꯚꯣꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯍꯟꯗ꯭ꯔꯦ ꯃꯃꯥꯁꯤꯡꯗ ꯃꯆꯥꯁꯤꯡꯅ ꯑꯣꯟꯁꯤꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯤꯟ ꯀꯨꯀꯤ ꯅꯦꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯃꯝꯅꯔꯛꯂꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯀꯥꯡ ꯃꯔꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯁꯦꯟꯅꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯗꯨꯒꯨꯝꯕ ꯃꯃꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯧꯔꯤ ꯃꯦꯠꯂꯛꯄ ꯑꯁꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯊꯧꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯚꯣꯠꯇ ꯑꯦꯖꯦꯟ ꯑꯣꯏꯔꯨꯕ ꯃꯤꯒꯤ ꯃꯐꯤ ꯃꯔꯣꯟ ꯆꯤꯡꯊꯣꯛꯑꯒ ꯁꯦꯒꯥꯏꯕꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯒꯤ ꯑꯦꯖꯦꯟ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯥ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯂꯒ ꯐꯤꯔꯥꯟ ꯆꯤꯡꯊꯕ ꯀꯔꯤ ꯇꯧꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯖꯦꯟ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯐꯥꯎꯕꯗ ꯃꯉꯛꯁꯝ ꯅꯝꯗꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯎꯖꯔꯦ ꯄꯥꯎꯗ ꯇꯥꯖꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯃꯛꯇ ꯍꯥꯠꯅꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯨꯀꯤ ꯑꯃꯗꯤ ꯆꯤꯟ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯕꯨ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯃꯁꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯅꯕ ꯍꯨꯜꯂꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯥꯛꯇꯒꯩ ꯀꯥꯡ ꯃꯔꯛꯇ ꯇꯨꯃꯤꯠ ꯀꯥꯡ ꯃꯔꯛꯇ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕꯒꯤ ꯎꯄꯥꯡ ꯃꯊꯛꯇ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯍꯤꯞꯇꯅ ꯀꯜꯂꯤꯕ ꯏꯃꯥꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕꯁꯤꯅ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯃꯊꯧꯔꯥ ꯃꯁꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯅꯤꯌꯣꯝꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯪꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤꯗ ꯂꯥꯟꯕ ꯌꯥꯗ꯭ꯔꯤꯕ ꯃꯣꯔꯦꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯁꯦꯇꯜ ꯇꯧꯕꯁꯦ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯐꯝ ꯊꯥꯗꯣꯛꯄꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯊꯧꯗꯥꯡ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ UNLFꯀꯤ ꯆꯦꯌꯔꯃꯦꯟ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ RK ꯁꯅꯥꯌꯥꯏꯃ ꯑꯦꯂꯥꯏꯁ RK ꯃꯦꯘꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯄꯨꯟꯕ ꯈꯣꯔꯤꯔꯣꯜꯒꯤ ꯃꯥꯂꯦꯝꯒꯤ ꯂꯨꯞꯅ ꯁꯤꯜꯂꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄ ꯑꯍꯨꯝꯂꯛ ꯁꯨꯕ ꯈꯣꯡꯖꯣꯝ ꯗꯦ ꯄꯥꯂꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯊꯧꯕꯁꯤꯡꯗ ꯍꯩꯒꯠ ꯂꯩꯒꯠ ꯇꯝꯕꯒꯤ ꯊꯧꯔꯝꯗ RK ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯪ ꯀꯨꯝꯖꯥ 1964ꯒꯤ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕ ꯈꯣꯡꯖꯣꯝꯗ ꯂꯩꯕ ꯈꯦꯕ ꯆꯤꯡꯊꯛꯀꯤ ꯈꯣꯡꯖꯣꯝ ꯂꯥꯜ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ RK ꯁꯅꯥꯌꯥꯏꯃꯅ ꯂꯨꯆꯤꯡꯗꯨꯅ ꯑꯄꯨꯟꯕ ꯈꯣꯔꯤꯔꯣꯜꯒꯤ ꯃꯥꯂꯦꯝꯒꯤ ꯂꯨꯞꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯧꯃꯤꯁꯤꯡꯅ ꯍꯩꯒꯠ ꯂꯩꯒꯠ ꯇꯝꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯀꯨꯝꯖꯥ 1964ꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯃꯥꯏꯊꯤꯒꯅꯤ ꯈꯪꯅ ꯈꯪꯅ ꯂꯥꯜ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅꯁꯨ ꯆꯦꯟꯕ ꯇꯉꯥꯏꯐꯗꯦ ꯅꯤꯡꯇꯝꯕ ꯉꯥꯛꯄ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯣꯡꯖꯣꯝ ꯂꯥꯜ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯕ ꯄꯔꯥ ꯑꯃꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯀꯠꯂꯤꯕ ꯑꯁꯤꯃꯛ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯆꯦꯟꯅꯕꯅꯤ ꯍꯥꯏꯈꯤ Khongjom Day and Kangaba history the 1891 British Mayapta Sonahiba Nikha Tamangang Nawiland the Mighty Hibadugi Waidiga Rivalan Pum. The research the Iricha Mayam upon Lakana Tawana Ponta or Trava Ipu Ipa Sing Mayam Aduna Tambiramba Unsigi Pidam Lepak Mayam Nikha Tamba Nak Persi. Why the henna? So what of me had to say, a quay the Masigi. Freedom Mama, Tambiramba say, Madamakna say, Hingmanga money, I don't talk by history the show, a quay Ninka Tambado, Nakungam Navagi, Tona Lingzen, Wakal, Loxing, Pogna Widamba, Kum Pudingi, say Pudingi, Home Selactana, Adumba, Tawana Ponta, to washing Masakming Kangiba, Kangiba, Punak, Monselaga, Punamak, Wakal Prep, Amatoina. Let me see how we walk over the say, actually, it's asking the vicinity.
All Manipur United Clubs Organization amuko amadi Thamaiban United Club TUC ani na kutsamnaduna kumjal singamaga chanipan marfudra mathoi ki April kulhumdoi gi khongjom gi lanfamda mariba ki damakta matwai thakraba pauna brajabasi gi mitamda haikat laikat tamduna adungai khongjom gi lanfamda Manipur gi lanmi singna mapuroba amadi mariba ki damakta thauna leina lantheng nakiba khudingmak bo ikai khumnaba amadi ningsing bagi thoram pangthokre Thangmaiban Cherau Chingda Pangthoki Bathoram Maduga Mari Ledina Amukogi President Pairoizam Nando Luang na Fongdoki Bada Maitei Lanmi Signa Taxi Khasi Khangna Ireibagi Purup Haiba Asidagi Ahenba Amatta Laite Haiba Wakalonda Lan Tengnaki Maitei Singna Lan Chatpa Matamda Lan gi Lalon Khangba Singna Takliba Pautak Singadu Thaboi Sengna Lausin Bagi Hainabi Maitei Lanmi Singda Lairakibana Chahicha Kaya Pikraba Laibak Manipurna Maning Tamna Haina Humna Panduna Lairakibani Chahi Taret Khuntakpa Hamadi Kumjali Singamaga Chani Panmar Fudrama Tuigi Anglo Manipur Ward of Manipuri Signa British Kimakuta Mighty Duna Sathiraba China Chaithen Kaya Pangkiba Adu Laipaki Angam Athau Oidiba Ningthau Machasigi Marakta Yanaraktaba Amadi Makoi Makoigi Khutpu Semnaduna Power Hen Pamba Amadi Angam Tanabagini Haibasi Kudam Laidabani Masidaki Aikoina Para Tamba Natraga Para Phaba Ngamdrabadi Aikoyasi Ariba Nungi Yukta Hanjin Bani Haina Lauroidabagi Madam Laibra Haina Fotoki Haikat Laikat Tambaki Thoramatuda Manipurgi Maruiba Maira Paibi ki Luching Bikaya Mahiroi Lupki Luching Bakaya Organization Kaya gi Luching Bakaya Amadi Miyamna Sarugyaki Sayi tere kuntakpagi matamda maningthau machin manau chingna phamban munabagi amadi 1891 gi Anglo Manipur War thoki matamda Surachandagi machin manau Ulachandra kai ke yauraga mai man napang napang tanaraga tongna matamda maruina maitai lami singda aduki matik wakhan nungai hen gi deba thongna halan gi ba mogi machat sing aduna adubu I phurup amadi irei pa khai bidagi hen balaite ning tam bangak na bigdong tay yengna balan thengna bajina maruni aduna khoi I masen wonchen na ba tawroi haidana makoina lan damak mai wonchen na lan thengna ki ba maduna ngasidi aduda songna ki balan pam singa do malem gi miyam da khoi gi wari nei ba lan pam am wari bane aduna masi khoi hojiksu manipur gi oirei phim chida I masen wonchen na bagi wakhal khoi thadoksi sumaina ngasi manipur da kuki jo mel terrorist singa se landara gi ba sida khoi gi manipur gi apun saktam ngangna bhona mada angam mathau wari ba langak pai wari ba MLA minister singa chi se manipur ngangna bagi damakta masana khoi gi lan pam kya da saruk ya ba sangi manipur ngangna ba hona ri ba khoi gi lami sing kun ngak pa myam da thongna pi ba sangi ha bisi masu hajiningi All India Student Federation AISF Manipur nasu khongjom de ningsing thoram pangthoktuna numidasina lakpada ima lebak Manipur bu loilam santokpa British ki makutagi kannaba lantengnabada thawaina ponthapi khraba athauba kayagi mafamda ikaikhumnaba utkre khongjom lanfamda athauba pauna brajabasi chinglen sana hairang khungja kumbung menjor Laitongba Zamadar Kaisa Zamadar na chingba kayana thawai pamuba tawdana maraibak maramdambu Khwaidagi lumna lauduna sini khangna British ka lantheng naraba matungda thawai thaki Thauna faraba lanmi kaya lanphamatu da thawai na pontha piki asigumba maraibak majadigi damak punsi katkhiba athauba singi thauna lingjel ngasigi mirol na kaufam thokte haina AISF Manipur ki Joint Secretary na thokpa cherolamana hairi Pari Puri Athauba Ningsing Loop PPANL na Sinduna Jiribam District ki Ningsing Khul Biodiversity Park Talaiba Athauba Singi Kubamda Jiribam Miyam Amadi CSO Signa Hai Lai Katuna Khongjom Numit Pangthokre PPANL na Sinduna Pangthokhiba Thoram Aduda PPANL gi General Secretary Thaudam Ratan na haikibada chahi khudingi pak chauna pangthoktuna lakpa Thoram asi haujik oiriba Manipur gi irangi phibam asina maram oirega chahi asigi oina hai lai katuna yamna chamna pangthokle numit asina lakpada Manipur lamdam asi ingtappa mara chetpa lamdam ama oinaba thauni mina si haiki Thoramatu da saruk yakiba juri ima Mairabaibi Apunbalop Imphal gi President LB Molana Laibaki irang asina maram oiraga kumsi chahigi khongjang numit ningsing khongjom numit ningsing thoram pak chauna pangthokpa ngamdaba asi yamna nungaitaba amani mathangi chahidadi laibak irang asi loisinduna pak chauna pangthokpa ngamgani haibagi thajaba phongdokhi loinana numit asina lakpada laibak asi santi leiba laibak ama oibinaba laingaki pukning su chingsilakli
Manipuri athoba ningsing luki maikadagi nasigi yoina khongjom di sigi mari lenana haikale tak katpa tamba hawjare mayam puna sulakpidana haikale kachibu lai manam to musu katpina ngarang de su haijare ngasi su lakpina ningsing jari puna muku aduga kumsi chahi nandi lebak irang leibana maram marga khoi haikale katang tamjabdi mathang dadi lebak irang letragadi chauna ongtubu ngambachu ojege nasigi khongjom de dan khongjom de lakma tumsida haidi nasi Manipur lebak irang leibasi tapthara mara cheba ing tab lebak mo orasuna habatu Manipuri Secretary Moina Nizari. Jai Gudingi Chawna Pangtokpasi Lebak Irang Asina Chawna Pangtokchaba ngamjadabasi thamoidadi nungaite lakadaba 2025 sidadi Chawna Pangthoknabagi asa thamjai Manipurida Chamaga Kuntra Humdoirak Suba Khongjom Lal Gining Sing Thoram Ethno Heritage Council Harikon na Lubasigi Mayai Loisingda Achamba Thoram Amagaloina Lal Asida Imalai Bakidamak Tawaina Ponta Pikraba Atauba Singi Taunabu Nauhona Ning Singduna Haikat Laikat Damduna Ikai Kumnaba Utkre Haujik Tokliba Manipurgi Irang Asida Laibaki Dabak Tawai Takraba Tauna Paraba Ireja Singi Mapam Dasu Minute Anitumin Laiduna Ikai Kumnaba Utki Haina Helikongi Secretary General na ngasi thokpa chirol amana hairi Khongjom Lal Ningsing Thoram asi chumna khakki Ningsing Thoram ama oina leibagi mami ama aikoi ki khunaida tarakpagum tauri masidagi khara na thairaga mahailoi sangpomna makta magul leina Khongjom Lal khaktagi oiba essay quiz painting short play amade drama na chingba makhal kaya gi changdamnaba pangthoktuna Haugat Lakliba, Tungi, Yumbi, Oigadoriba Mahairoi, Amadi, Naha Kayada, Pautak Paujel, Pibatangai Fadre. Olakpa Chahidagi, Numit Ase State Holiday, Oregasu, Institution Kuding Makta, Changdam Nabada, Yumpam Oiba, Anglo Manipur War, Ningsing Numit, Pangtokuna, Kunai Ase, Mapangal Kanba, Maribak Mapuruki Damag, Katoklaba Apun Kunai Ama, Seminaresi Haina, Gerald Aduna Hairi. Manipur State Sumang Lila Council MSSLC na sinduna nga si Palace Compound Laiba Iboyay Sumang Lila Sanglenda Khongjom Numit Kining Sing Palan Thoram Pangtokre. Thoram aduda athoba pauna Brajabasi gi mafam da haikat laikat tamduna ikai khumnaba su utki amadi MSSLC gi Khankatlaba artist singna sanaba PH Kunachandra Sharma na iba amadi Saurakpam Hemantana Lamjing Lamtakpa Khongjom Land Pauna Haina Mington Belila amasu miyam da utki Ngasigi Thoram aduda saruk yakiba Manipur Lenga ki Art and Culture Department ki Deputy Director G Dharmadas Sharma na phongdorakpada Lamdam asida lairiba mi kudingmak tongan ba talent ka loina haurak pangagtani piklingay dagi hauna imungi ahal laman amadi oja singna makhongdagi ningtina semkatuna matik chaba misag ama oina ba honabiri matik chaba ama oiraba matamda isagi profession da pukjel sengna thabak tawba mathautai madu data mai pakpa ngamgani amadi pukjel sengba ninghan nadana hotnaba adusu mamalaibak nungsiba chingi haiki Sahi macam tambagi kampung nuai bisiga. Kai berwareng wari si kita mitna ubah performing artist dan drama dan theater semang ilan dan purakan dan pada people potensi so yang maru ya ni tu je nanti hari tu hele kumna pani na bagi hele kumna khamin na bagi inspiration source of inspiration lo masina kena masigi bila se ubirakan dan ang sinasing di waktu tu semua itu okay ko ay bagi automatically speak to more traditional academy Sanagado Vilasi, okay, history, trail history that based over Dumba, Lava Vilina, some social Ngasi Manipur amadi Manipur gi wangmada paksana khongjom de thoram pangthoknabagum Manipur People's Party na su party asgi polo ground maning da leiba loisangi conference hall da palan thoram pangthoki haina party asgi general secretary na ngasi thokpa cherol amana hairi party asgi president S Brojen naluchingduna athoba singi mafamda laisu katuna ikai khumnaba utnaba matung khongjom da chatuna khongjom turel da haikat laikat tamki haina cherol aduna makhatari Haujik pau gi marak thatna aten break amatang lominasi makhata ba pau singi damakta SKTV bu meeting taduna lebiu Rumbagi paujel lakliba April gi tang kunmari lisingani kunmari sajibugi purnima yumsa kaisha namita taurem sagai gi apokpa khurumba amadi saklen katpagi thauram patsoi part 2 makhalekai dalaiba sagai gi apokpagi sanglenda pangthok charagani Hairiba numit asida anakpa amadi arapada laibiriba taurem sagagi piba sing amadi
ningol singna matam sana lengbirakuna ibudau ibendau anigi maphamda thaugal tawbinaba sagai sa singi maphamda pause amadi television gi kuthangda khanganjariba Taurem Sarat Maitei Secretary Taurem Sagai Committee Laifamlen Patchoi Part 2 Mobile number 9366086595 Break matung na mayamu taram okchari makata pauda Manipur State Council CPI na susinduna nga si nungthil irabot bhavan da Khongjom Lal Ningsing Thoram pangthoki Khongjom Lal da lekidraba thauba pauna brajabasi Chinglin Sana Sengoi Sana Jongtham Mia Yauna Masak Maming Kangdraba thauba singi maphamda haikat laikat tamduna kai khumnaba utki Thoram aduga mari lenana CPI Manipur State Council gi State Secretary L Thoire na lamda masagi masing yamlaba maitei gi marakta wakhalon khenaba thamdana amatu oina punsinba ngamdabagi phibamda nungnangba phongdokhi hari राष्ट्रीय स्वयंसेवक संघ RSS मंत्रिपुखी सखाना सिंधुना ठाकुरबारी मंदिर मंत्रिपुखीदा एंग्लो मणिपुर वॉर की खोंगजोम लानफमदा थवाई थाखरबा अथौबसिंगी नुमित खोंगजोम डे निंगसिंग थौरम पांगथोखरे थौरम अदुदा RSS मणिपुर प्रांत की प्रांता शारीरिक प्रमुख पिनंदा खुंद्राक पमना फोंदोखिबदा नुमितसिना नौहौनना लेबाक निंगबगी वाखलोन अदु मयोल चोंगहनबदा मतेंग पांगली मेजर जनरल पाउना ब्रजबासे अमदे महाका लोइनखिबा लानमी अमसुंग एंग्लो मणिपुर वार्डा थवाई थाखरबा अथौबसिंगी थौना लिंगजेल अदुबु ngasisu malemna singthanari Association for Pauna Memorial Arts amadi Rural Development Service Wangkhemna Sinduna Association asigi thang tagi mahairoi amadi artist signa Khongjom Lal da laikidraba athaubo singi maphamda haikat laikat tamkhre loinana thang tagi laithak laikha khurumba utuna laikidraba marebak ningba athaubo singi maphamda ikai khumnaba utki haina Association asigi secretary ningasi thokpa chirol amana hairi Manipur gi ahan batangka ki Lok Sabha mikhaladu malem miya mamangda mingchet thiba thawongni haina India Bloc Manipur na phongdorakli ngasi BT Road ta laiba Congress Bhavan da wakhalon manaba political party taragi apunba India Bloc Manipur gi convener Khetrimayum Shantana phongdorakpada ngarangi report da security gi section thorang ningthina lakhakhi lakliba ani suba tangka ki mikhaldasu section thoram asigumna lokhat piu haina India Bloc ki magedegi CEO gi khudangda ECI gi pukning chungchin ki ahanba tangka ki mikhal numita thoki ba thodok singadu male miyam gi mamangda ikai phiruk kumningai oi India Bloc na miyam gi punsibu anauba mayona magi asa puthokliba mirep angomcha bimol akoizam gi oinadi senja thumja yaudaba mikhal mai pakle haiki lakliba April 16 ta Ani suba tangkak ki oina pangthokadoriba Outer Manipur Parliamentary Constituency ki mikhala seda ngarang repol numitta laukhat kiba security ki section thorang adugumna laukhatuna free and fair oiba mikhal ama ohelasi haina appeal tawki 47 nari report to bi oina koi thajabani adi manungda 11 polling station yabi paiba tare nadi 47 mak to hunjin bani but capture to gi bagi mongda dum laiba drama thoiba koi ngang koi besa se Imphal East Imphal West Norway side laiba homsing se masih sapada koi na yam nungai je baiba tare koi yam peaceful loiba security matik chana akoi laiba duga yam shanti oina bot thadana madui damde koi na polling station drama thoide laiba electoral sing voter sing du akoi India Bloc Manipur gi maikei dagi yam thagat khono seri man thandi ki election si akoi paisa leibi yate saksa haijan na leibi yate game yam chong chong sabana kanaba phangoi haibse maruina ruling party da madui aso message ma pi haibse koi Manipur ki first phase to riba akoi election gi mongodo yamna tamthiba akoi law leitaba state leitaba gumna akoi bigi ati leba sinda United States da United Kingdom da European countries in the funeral bodo yam chethiba mani lowi Matam kuina let roba matung sakhang da bakulai pai basingna nga si Imphal West District ki Sekmai Police Station gi manung channa laiba Sekmai Nongthomban mamangi
ꯇꯨꯔꯦꯜꯒ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯑꯅꯤꯔꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯃꯤꯅꯤꯠ 90 ꯔꯣꯝ ꯆꯠꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯦꯛꯃꯥꯏꯅꯨꯡꯊꯣꯝꯕꯟꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯂꯨꯋꯥꯡ ꯁꯪꯒꯣꯜ ꯈꯨꯜꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯇꯒꯤ ꯁꯦꯛꯃꯥꯏꯅꯨꯡꯊꯣꯝꯕꯟ ꯃꯃꯥꯡꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯁ꯭ꯇꯣꯟ ꯀ꯭ꯔஷꯔꯒꯤ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯑꯅꯛꯄ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯁꯤꯟꯃꯤꯁꯤꯡ ꯃꯤꯄꯥꯏꯅꯕꯗꯒꯤ ꯈꯨꯜꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯅꯈꯤ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯦꯞꯇꯅ ꯉꯥꯏꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯇꯨꯅ ꯈꯨꯠꯍꯟꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯀꯨꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯤꯔꯝꯂꯒꯅꯤ ꯆꯤꯡꯅꯔꯤ ꯄꯥꯎ ꯑꯁꯤ ꯐꯥꯏꯜ ꯇꯧꯕ ꯐꯥꯎꯕꯗ ꯉꯥꯏꯍꯥꯛ ꯀꯥꯞꯅꯔꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯔꯤ ꯑꯃꯔꯣꯝꯗ ꯉꯁꯤ ꯐꯥꯏꯖꯥꯡ ꯂꯨꯋꯥꯡ ꯁꯪꯒꯣꯜꯒꯤ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯨ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯇꯨꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯨꯀꯤꯖꯣꯒꯤ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 5 ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯆꯥꯎꯅ ꯂꯩꯔꯦ ꯑꯈꯟꯅꯕ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯇꯧꯕꯤꯗꯨꯅ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯊꯥ 3 ꯅꯠꯇ꯭ꯔꯒ ꯊꯥ ꯈꯔꯒꯤ ꯑꯣꯏꯅ ꯔꯣꯇꯦꯁꯟ ꯕꯦꯁꯤꯁꯇ ꯅꯊꯧ ꯇꯧꯅꯕ ꯍꯣꯠꯅꯕꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯣꯔꯦꯜ ꯍꯦꯟꯀꯠꯍꯟꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯟꯗꯛꯇ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯦꯁꯄꯔ ꯇ꯭ꯔꯛ 10 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯏꯝꯐꯥꯜꯗ ꯌꯧꯔꯛꯈ꯭ꯔꯕꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁꯄꯔꯁꯤꯡ ꯑꯁꯤ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯃꯣꯔꯦꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯔꯦ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗ ꯊꯥꯖꯤꯟꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯅꯝꯊꯅꯕ ꯍꯣꯠꯅꯕꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯕ ꯍ꯭ꯌꯨꯃꯟ ꯔꯥꯏꯠꯁꯀꯤ ꯔꯤꯄꯣꯔꯠꯇ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯦ ꯍꯥꯏꯅ ꯌꯥꯎꯔꯛꯂꯦ ꯉꯁꯤ ꯏꯟꯗꯤꯌꯥ ꯇꯨꯗꯦꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯑꯦꯁꯀꯤ 2023 Human Rights Report asida Manipurda thokleba nongmai kapnabagi irang asina nupi kaya ijat temjingnaba amadi micham kaya phu chaiba chathare haina palli kumjali singani kulhumdoigi me thadagi hawrakiba irang asida thokhaningdaba thodok sing ase thokibani adubu India gi Ministry of External Affairs nadi hairiba report asi lana paudambadagi natraga gyan tanadaba ama leibadagi oigani US ki official kharana semjin sajinba report oigani haina phongdorakhi report asida Manipur gi charangnaba phibam asina miyoi chamaga humdra mangagi punsi makre miyoi lising humfu gi mathakta lanjine duna leire tampakta leidiba maiteiga amadi kukizo furup ki marakta kanglup ki irang ase thokpani imung kaya mang takhankhre laifam kaya tugai khre hingsa ase laksinaba leingakna internet thingba nungtigi curfew thamba amadi ahenba security thajinduna honaki Supreme Court na fawba irang ase matam chana laksinba ngamdaba si leingaki asoibani haikiba laikre haina report asida palli Thasiki kuntarukta pangthokadoriba 19 suba Lok Sabha mikhalda Outer Manipur Parliamentary Constituency gi manung chenba Tengnopal District ke voters singna mipaiba poktana isagi apamba mihut khanbada saruk yanaba district asigi deputy commissioner su oiriba ARO Krishna Kumar na miyamda appeal torakli
ngasi Chandel DC ki conference hall da pangthokpa pawgi mifam amada Krishna Kumar na haikibada mikhal asi santi oina pangthokna bagi damakta matik chana section tharang lakhatkani Tengnopal district ki oina polling station humdrani panda vote thadanagani masigi manungda humdra mari di normal polling station ni aduga mari di internally displaced persons ingi ori model polling station ani persons with special ability gi polling station ama aduga women polling station taramanga yauri shanti oina mikhal pangthok na bagi damakta mathau tawgadaba security personnel sing hayeng dagi lamtharagani polling station ni fuda mathau tawgadaba personnel sing hayeng lamthagani aduga lemhoriba polling station kuntrani panda mathau tawgadaba singna tang kunmanga da lamtharagani polling station humdra humdoida CAPF na ngak sengani aduga mangadana state forcing na ngak sengani loinana mikhal mafamda CCTV amadi video recording tawduna live coverage pigani critical amadi vulnerable oiba mafam singi namaktasu ahenba section thorang lokhatnaba sem sare mikhal pangthokadaba pung humdrani thoi watlingai dege Indo Myanmar border amadi inter district boundary sing seal tawgani maramasina miyam na mipaiba amatu yaudana mikhal asida saruk yabiyu hainasu DC Tengnopalna electors sing da appeal torokli. We have ensured live coverage or webcasting for all our polling stations that we have ensured. Apart from that, as a security precautionary measure, we are sealing inter-district boundaries 72 hours before poll. We have done security coordination meeting with all CAPF, BSF, Assam Rifle, District Police and IRP MR. Inter-district boundaries will be sealed. Apart from that, international border will also be sealed. We have issued certain orders, restrictions on movement of heavy vehicles to ensure the polling party on their way to polling station, they don't face any issue on the way. Apart from that, we on poll day, we have multiple levels of monitoring. Sector officers will be there, zonal officers will be there, quick response teams will be there. We are having control room with all security forces and district administration. Manipur ki ani suba tangka ki vote thadabagi Tamenglong district ki polling officials sing ngasidagi makhoi ki polling station gi damakta khongsan bahukre district asigi DC complex ta leiba mini secretariat tagi ngasi ayuk pung nipan helakpadagi EVM VVPAT singa konana polling officials sing chat na bahauki district asida vulnerable oiba polling station nipan Makuining Lemta New Lemta Nalong Kuilong 3 Katiang Katangam amadi Pumram na oidi masi 52 Tamay Assembly constituency gi manung chen na leiba ngaktani polling officials sing adu ADM Tamenglong na flag off tawduna lamtha kibaduda SDO Tamenglong SDO Tamay SDO Tawsem su sarugyaki district asigi assembly constituency ani 52 Tamay Tawsem amadi 53 Tamenglong da punna polling station chamaga yankhai teret lei masida polling official chatruk kunipana mathau tawgadawri district asida IDP leitabana special polling station su leite makhoi singna chatringai gi mangoinana DC office ta leiba strong room thong handuna EVM amadi VBPAT sing ARO sing nodal officer amadi tongan ba political party singi miyoi sing yauna lothoki Ani suba tangka ki Lok Sabha mikhal asigi vote khomba amadi masiga mari leinaba thabak thoram sing Noni district ki oina ayeng nungtelge pung mari dagi loshilagani haina DC Noni na thorokpa cherol amana khangarakli ngasi thorakiba DC ki cherol se namakha taraduna political party singi star campaigner natraga worker singna district asida laktuna vote khomba gi thabak pumnamak hayeng pung mari dagi lepnaba khangalakli doinana district asida mikhal asi free amadi fair oina pangthoknaba lokhat lakliba khongthang asida mateng pangbiu haidi hariba thabak thoram sing asi mapung fanaba district police na hotel da madapta amadi yumda district asigi nataba miyoi sing lashin bara haina check tawna ba haikre hotel da leiba miyoi sing su police na verification tawna ba khanghan kre haina cherola sida pali Amaromda Taranipan suba Lok Sabha mikhal gi ani suba tangka ki mikhal numit humni khakta ngai silak paga iroinana
2 Outer Manipur ST Parliamentary Constituency ki manung da leiriba None District ta vote khomba gi thabak kansilakli ngasi None District ki Longmai Part 3 da leiba multi-purpose hall da NDA ga alliance oiriba NPF ki mirep ke Timothy Zimi ki consultative meeting ama pangtokre taramadu da mafamadu gi akoiba da leiba miyam CSO gi luchingba sing dharma gi makok thongba sing amadi village authority gi luchingba sing na sarukyaki Lok Sabha election listing ani kunmari gi ani suba phase ta 40 Jiribam assembly segment gi oida thasi gi tang kuntaruk tamikal pangthok kadori basida miyamna santi oina vote thadabiyu haina Jiribam district ki DEO DC Krishna Kumar na appeal dorokli Jingdong Laikai de leba DC office tanga si paumi singda uwa ngangladuna DEO DC Krishna Kumar na hai 40 Jiribam gi oina apunba voter listing kuntra chatret humja tarukna polling station nifuma thoida vote thadanagani masigi manungda nupa voter na listing taramanga chatruk yankhai manga nupi voter na listing taramanga chamaga kun amadi transgender voter ama yauri district asigi oina critical polling station taramanga vulnerable polling station tarahumdoi masak khangtoktuna Central Paramilitary Force Company mangaga loinina State Force na akan bangag sinbagi thapak jathagani district asida women polling station taruk amasung special polling station amada polling personnel chanina mikhalgi mathau tawgani polling personnel sing tha sigi tangkun mangada magi polling station singi damak khongsan gani Krishna Kumar na makha tarduna election commission gi maigai degi mikhalasi santi oina pangthokna bathabak paikhatli political parties sing candidates sing amasung miyamna hingsa gi thabak Thadokuna Santi oina vote thadabiyu haina appeal tawki Now, as per the direction of Honorable Commission, EPIC elector's photo identity card is not anymore stand-alone identification document for voting. Other alternate documents may be used for voting such as Aadhaar card, PAN card, driving license, passport, MGNREGS job card, smart health card, passbook with photograph issued from the either bank or post office, pension document with photographs, official ID card issued by either Honorable MP or MLA, and service identity card issued from Government of India, state government and PCUs. To all the electors of our district, all the political parties, please extend cooperation for the smooth and peaceful conduct of election. Thasiki tang kuntaruk ta pangthok turba ani suba tanga ki Lok Sabha election da vote thadanagadoriba 40 Jiribam assembly segment ki oina mathau tawgada polling personnel singi aroiba tangka ki training ngasi loshinkhre Jiribam ki deputy commissioner office ki training amasung conference hall singda ngarang dagi hauduna chatharakhiba training program atu da nupi nifu yauna punna polling personnel chanina sargyakhi Master trainer singi maigai digi polling personnel singda karamna EVM amasung VVPAT sizinagani mock poll karamna tawgani 17A 17B amasung 17C karamna sizinagani haiba yauna election ga mari leinaba thabak thorom singi matangda takpi tambikhi 2 Outer Manipur ST Parliamentary Constituency ki manung chanba Jiribam district ke 40 Jiribam assembly segment gi oina tha sigi tang kuntaruk ta vote thadanagadabani vote masing na June ki tang marida inerga amuktada thiminagani India ki mikhalna Manipuri phurup ki apun balingjel thugairakliba asi aikoi punna thengnaminasi asigumba loilam lenga ki mikhal asida UNLF yaude haina pambaina luchingba UNLF na phongdorakli lupasi ki media coordinator Charai rungba thokchomna ngarang press ta thokpa chirolamana taranipan suba lok sabha gi mikhala sinamaram oiduna leibak asigi miya machoi taraktuna phurup ki apun bagi lingjel adu kaitharakli Taranipan suba lok sabha mikhal gi ani suba tangka ki mikhal asi ingna chikna pangthokna bagi wakalon dangasi More police station na sinduna mifam ama pangthokre police station asida pangthoki mifam maduda station asigi manung channa leiba village chief sing amadi pastor sing na sarukyaki pangthokadoriba mikhal asida hingsa yaudanaba aranba pampai season adanaba
hotnaba da angamba thodang lawbiduna security force singi thabakda mateng pangbinaba saruk yakiba singi pukning chingshinki More da taba Assam Rifles amadi Indian Army gi makok thongbo officer sing yauna pangthoki mifam aduda village chief amadi pastor sing nasu mikhalasida pamdaba thodok thoktana bahotnagani haibagi thajab piramki hari as a leader, as a community leader, as a club, relationship sing, thongshing, pastor sing, Manipur, the Lairiba, every community, Mayam sing, Amadi polling station, Amadi districts, Amadi Kendra Lairiba, Sumaina police station, Amada, Tongadaba, Amadi Toriba. Do or don't, Kanaramoy, Adobo, I coin a Kanari say, talk to the hand of Hobri and Fair. After meeting I will submit to the senior official, Sarkai Toshino. Karino, haibudu ikoi nam submit tawduine. Police ni faina, commando ni faina, patena haibudu. Laiba laiba all the communities leaders mayam na lehoriba, hoi gi khalau ngai da lehori mayam sing da afalo khalau tambilo. But lakpa, mamai kapsin ba, adu tawdi sarukti. Hana, sidinu, sangakano. Koi bot hatara. Haibiyo. Just koi tawoi dia. India ki loilam laingak na handak pang thokliba Lok Sabha election asita Kanglaipak Communist Party KCP nungdren khombalupka karigumba hiram amatada mari lene de haina lalhobalu pasigi maigai digi phongdorakle lupasigi publicity secretary na thadoraki chirolamagi matung ina Kanglaipak Manipur gi luraba tanfamasda KCP na handaki election asida saruk yabagi mathau tade India lenga ki khujil thorangda handaki election asida phurupasigi miyoi singbo nakpak tahannaba hotnarakliba thawong sing aikoina Kangjin Pam Thoi, Iraipak Iramdam Giwaiba Hiram Singh Dadi, KCP na Tungoina Roy. Loinana Haujik Wariba Pivamasida, Amaga, Hunaduna, Ngang Nariba Singh, Kudak the Lep you Hirakli. Iraipak Iramdam Asik Kansi Harabadi, Nasigi Miro Singh Amasung, Tung the Lakataba Miro Singh na Lamchat Chumna Chatpa, Taxi Kasi Laiba, Ipa Ipu Singi. Kundung Induna chatpagi dangai phadabalai haina Manipur University of Culture gi guest faculty okram manglemna phangdorakli wafama singarang dagi ngasi fawba numit nini chupna pangthokiba ahumlak suba state level ibudhau pauna ningsing huyen landong yendam naba lotion bagi thoramda phangdokibani apunma Manipur huyen landong group AMHALL na sindina Imphal East District ke manungchen na Thongju Part 2 da leiba Social Educational Voluntary Athletic Seva Club ta pangthokiba lotion bagi thoramadda manglem na makhatana thoramasi pauna brajabasi ki mafamda ngamjaba hai lei katuna horokliba ngasigi mirol da amuk nauhongna ningsing hanbaga loinana ipa ipu singna chatnaramba chatna kanglon thona lingjel mareibak ningba apunba Manipur amagi tungi mirol sing sagatpada achoba chaisu ama oina bagi damak pangthokpani haiki Pai bugi hianglaba ityasta video paunana khongdom lam phamda liba kunimukta kawai thaduna manung madi lebang nyang thadukuna kunchi longkhira chi akui puwari da pai di sinthana ba adumba lam phammi wari loina malim bi ityasta mumai pai bu thanga lam thingna si koi mutai phunai na kana malim da okidri asigumba video paunagi mafamda akoi ngamjaba irang katuna nauna hawulamiba isaisu mairoi tiaga Missing Pangtok, Tungi Mirol, Hagapada Atoba, Jesuma, or never get a mata upon the Tinda Langina. Them the Masiam Kanji Habitargadi, the Holy Church in Batai, Kachika Chile Batai, Mapang Punjung Batai, Lena Pai Bugi, Kudung, Nana Koi, Aching, Ishina, Malan Mete, Satam Takamate, Nana, in the Chayina, Toyo, and Dona Pandava, Adimoti Shiroma. Chayesigi January manga dagi tara manga fawbu pangthokiba academic session lisingani kunithoi kulumdoi June gi MA, MSc, MCom, MPES aroiba semester examination singi haidoktana leiba results sing athubada haidokpiu lauthokpiu haina Manipur Students Federation MSF ki maigai dagi DM University Authority ki pukning chingshilakli MSF ki General Secretary Laimujam Samelanna phongdor thadorakiba cherolamada University asigi aroiba examination gi result lauthoktabana PhD amadi makhatana atopa course sing tamgadaba mahairoi sing chahi mangbagi phibam da leire manamaduna tha hum henjelaklaba haidoktana thamliba exam result ase atubada University asigi authority na lauthokpiu amadi matung tarakpada academic process
ngakna matam chana thabak tawbiyu harakli. Manipur North Economic Development Association Manedagi Mityeng Makhada State Platform of Disabled People's Organization Manipur na sinduna Thangmaiban Tombisana High School da Ladiba Relief Camp da Ladiba Differently Abled Persons sing da mating pangkre. Ngasi mating pangkiba thorom maduga mari lenina Manedagi Chairman T. Peter na fongdora kibada Relief Camp da Ladiba Differently Abled Persons singi nongmada changdaba yadraba hidak langthak mathautaba miyoy yauri. Sel tanba natai chadaba namaram oraga hidak sing leiba ngamdabagi khudung chadaba leire haiba miyoy sing yauri. Lenga ki medical department na hiramasida mityeng changbirabade nungaigani haina fongdoki. Manipur Innovative Youth Organization Delhi Mayond ki Ahanba Foundation Dega Marilene Nangasi Lupasiki Maigay Wangu Tera Lupa Maruf Relief Camp ta Chana Taknaba Polam Sing Mating Pangkre. Manipur Ladiba Mayon Ge Executive Member Singna Relief Camp Badu the Chatuna Tingbang Polam Sing Adu Piki Bagalonina Mahiro Sing Ye Mahima Sing Tambada Changba Boy Kolom Yauna Sana Kutnabagi Polam Sing Su Yen Toki. Lupasiki Foundation Dega Marilene Lamda Masiki Irang Si Loshinduna Tangdu Laitaba Pibam Purakpa Oresanu Harakli. Kumjala Singani Taramari Dagi Hauduna Leptana Chatharakpa Kimax Inter School Thangta Group Competition Handak Chahigi Oina Me Kulumdoi Dagi Kunmanga Fauba Pangthuk Lagani Haina Kanglei Indigenous Martial Arts and Cultural Society Kimax na Thangalakli. Thangta subject hangliba school singna competition asida soidana saruk yanaba appeal torok pagalunina competition asigi admission form tha asigi kunmanga dagi palace compound da leiba ki marks ki loshing dagi lawba yagani mention laba form sing thazin bagi aroiba matam na mathang thagi tang kunda oigani hari tara taruk suba Manipur State League Lisingani Kulumdoi Kunmarigi Lep Duraba Match Sing Makatana Sana Bahoragani Ampagi General Secretary L. Jotur Moi Roina Tadorapa Cherol Amagi Matungina Kodong Chad Bakara Laibadagi Matam Kara Lep Duraba State League Sigi Makataba Match Sing April Kunmangadagi Amukhana Sana Bahoragani Masigitamak Nauna Lep Toklaba Match Fixture Tokli Hari Tarataruk Suba Manipur State League Lisingani Kumnoi Kunmariasi All Manipur Football Association Ampagi Lamjing Makada Tongan District Singdagi Lakpa Team Tara Mangana Group Anida Saruk Yaduna April Taretagi Hauduna Kakching DSA Ground Amadi Lamlong Thongkong the Labor Artificial Turf Ground da Chatharakibani Makataba Sanabagi Pauda Singjamai Chinga Mathakte Leba CYLC How Ground da Chathariba Mangasuba Sangai Trophy Veteran Football Championship Lisingani Kunmarigi Ngasi Sanakiba Match da VSAI Thangwai Ban Mai Pak Pangamkre RK Fortune Developers Private Limited na sponsor Tauraga United Veteran Football Association Manipur na Sinduna Chathariba Trophy se da punna Team Tara Tarukna Group Mangada Saruk Yaduna April Taretagi Hauduna Chatharakibani Ngasi Sanakiba Ahanba Match da VSAI Thamai Banna IEVSA Kongmanbu Panjal Mari Amada Maitiba Piki Trophy Sida Ani Super Match Oina LFC Langtabal Amadi KVFA Kakching Anina Sanakiba Match to Technical Gi Khudong Chadaba Laikibadagi Match Sanaba Loshin Bangam Kide Match adugi Sanaba Loshin Haudraba Lemhoriba Matamadu Hayeng Maka Muk Chatharagani Haina Tournament ki convener na Khangalakli Bishnupur ki DSA Mini Stadium the Chathariba Ahanba H Panthoibi Devi Memorial Under 13 Boys Football League Lisingani Kulumdoi Kunmarigi Ngasi Sanakiba Match Singda Balananda Football Academy Isok FC Madi Krau Team Singna Makhoigi Lamba Singh Maitiba Pikre Football League Tournament Asigi Ngasi Nungtilgi Ahanba Match Sanakibada Balananda Football Academy Nachona YWO Bishnupurpu Panjal Anisunda Maitiba Piki Ani Subasanakiba Match Tana Isok FC na TYDA Tabulbu Panjal Ahum Sinuda Maitiba Piki Baga Loinana Ahum Suba Match Sanakibadana CRAU Lemapokpamna TGES Bishnupurbu Panjal Amasinoda Maitiba Pibangam Kibani Liga Sida District Asiki Team Mapana Saruk Anida Saruk Yari
महाराष्ट्र की मुंबई दा अप्रैल 12 हौदुना चथरिबा 13 सुबा मिनी बॉयज एंड गर्ल्स हैंडबॉल नेशनल चैंपियनशिप लिसिंगनी 12 गी ngasi sanakhiba match singda Manipur gi nupa macha team mai paktuna quarter final changre nakalamaromdan nupi macha gi oinadi laibak thibadagi quarter final changba ngamhaukhidre ngasi Manipur gi nupa macha team gi tongan ba match sing sanakhibada Tamil Nadu bu join ngapigani point 13 tarada Jharkhand bu point Kunmanga Tarahumdoida Maithiba Piduna quarter final Changbangam Kibani. Nupi Machagi Sanakiba match tana Manipur Maharashtra ki Makutta point Tarataruk Taramangada Maithiba Nanghoki. Swami Vivekananda Under 20 Men's National Football Championship lisingani kulumdoi kunmari gi anisuba face ki oina Group A gi ngasi Manipur gi anisuba match sanakibada Himachal Pradesh puchauna Maithiba Piduna quarter final gi campaign he na consent kare. All India Football Federation AIFF na Sinduna Chhattisgarh ge Narayanpur da leiba Ramakrishna Mission Ashram Sports Complex ta India ge state kuntrani thoi degi lakpa team kuntrani thoi na group nipanda saruk yaduna April 13 degi chatharakliba championship asi ngase ani suba phase ke oina ayukpung 8 makhai daba matamda sanakiba match ta Manipur na Himachal Pradesh pu yamna lakchana panjal manga sinoda maiti pipiki Manipur team ki mai pak pu ki panjal sing adu Zahir Khan na Yankai manga amadi humpu humdoi super minute sing panjal ani Y Rohit na kuntra mapan suba A Bhaskar na humpu suba amadi David na Marfunitoi suba minute sing da matang sit na panjal amamam janki Haujik fawbada Manipur na point taruk fangduna group A gi ahanba mafam da leiri match to da Manipur gi Y Rohit na player of the match taki Manipur gi oina mathangi group ki aroiba amadi ahum suba match na April 15 gi nungthil pung ahum makhai tab matamda Odisha ga lamba tawnaragani kariguma match to da Odisha bu maithi papirabadi group A gi winner orega ani suba quarter final da group H ki winner ga April 19 da semi final gi damak thenaragani Thoruwal Foundation asinduna Chandel District ki Thoruwal Turf Liwa Saraida April 15 dage ahanba Thoruwal Trophy Futsal Tournament lisingani kunmari hauragani pangthoka dorba tournament asigi tamak manager meeting na April 13 ki nungtil pung ahum taba matamda Thoruwal Turf Liwa Sarai Chandel da pangthoklagani haina Thoruwal Foundation ki maigadi ki phongdorakli tournament asiga mari leinaba akup marol sing mobile number 961259 8255 natraga 84139 83075 tagi khangba yagani hari ngasi state asida oikiba inga sagi pau amu pizari ICAR Regional Center Lampel Patagi phangba report ki matung ina ngasi state asida khwaidagi sakibagi chang asi Celsius degree 13 aduga khwaidagi ingbagi changna Celsius degree 12 oiki nungsitta yawa ising malilgi changna ayukta chada marfudra manga amasung numidang wairamdana chada nifu manga oiki Aroibada maroiba pausing amuka hanna pizari Manipur gi aroiba ningtam lanfam da thawai na pon thapi kraba thawba singi mafam da haikat lekat tamduna khongjom de gi thoram pangtokre Macha singi khanjariba mama da onsingduna khauri metuna kihan bahai basi ahing nungthil khaidana soi ki gadage senarubagi mahaira haina amkin na hanglakte Manipur gi ahan batangka ki Lok Sabha Mikhiladu Malemia Mamangda Mingchet Thiba Thawongni haina India Block Manipur na phongdorake Matam kuina leprab matung sakhang da bukutlai paibasing na ngasi sekmai nongthomban mamagi turelga natna leiba mafam singda nongmai kapselakay Amadi United States ki State Department na phongba lisingani kulhumdoi Human Rights Reporter Manipur da irang thokna miyot minei kaya chathari haina yarakle
Matang asida bulletin asi losinjare Manipur miyamgi punsida khwaidagi henna maru oiba state asigi leibak asigi amadi malimgi oiba e pau singi damak SK TV News pu meeting taduna lebiu madugi damak Google Play Store da changbiduna SK TV Manipur gi app download tobiu amadi sel amata tingdana SK TV gi news amadi atai channel sing yengbiu natraga SK TV gi website skyic.in da changbiraga website asimakta da our OTT haiba option da click tobiraga meeting tabiu amadi aikho gi social media handles sing da join tawiduna kudak ki oiba e pau sing lobiu pumnamakpu thagat